Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Thamoi Machet yankai suba aroiba saruk. Nupiduna isaw sawna tafing chatkiba matawduda tanaduna khudangdu tap yalui. Nirlima kapngang tawrae. Adaina thina tawdoyardi laibiroina nangi naktaga. Fet lauram nagai rumdudagi thoki. Denabir say tap-tapna matung inaduna makada kumtharae. Kitchendani ketukina. Ichan, kaidawrage, laidu kalubagi na piga hongdrade. Ima, hongge tawrambane, kaurure. Chocho, adu hanu hongluro. Ima ne, chak thangat piramnage. Hoi ma. Asi hairaga kitchendagi tholakduna mathakta karae. Room da Denabir delay ramdray, mafi marol hong baloraga, bedroom dagi tholakpada, Denabir na changsalak pagama pachanare. Nirlima machin gadui fay doklaga chakkidoy tawi, Denabir na. Macha. Kaino hairo, ay tabagami. Sorry ro nangiduba. Saudi kaisu. Jam tang thaksidana dude. Nirlima kumlamdabi 2 minute thokre. Denabir sofa dura changsinduna famlaga TV du on tawi aduga masadu long thorak tawna famlaga mamai da makuna haifet thamboi khumboi tawraga lei. Ngahaki matungda Nirlima du chakap ama puduna changlai. Chadu table mathak dura thamlaga hairai. TV sina kanana yengliba. Denabir makutu fat lauthoklaga. Aina yengini. Mit kumzilaga yengbusu hairaboyre. Haizarabado. Nungsidabna. Asi hairam laga thokre, Denabir nokmi thokriba Nirlima da yenghauri aduga chadu lauduna thai. Somdana Christy kapngang tawri. Nangai bu kadar tawba natra. Ramesna. Kari kadar tawrage ina. Nangi phone dagi loina urabana ina. Dalim baga nanga hainabada chinthi bana nungai ni nangai na. Is. Adugi nate ko. Imana nupi pishilaktradi atopa mathirani na haibeni. Taning diare na chinthi bani nangai ngonda. Ai nak taga nemta changak payaro. Kaidano leruzo yengning dina sakto. Asi hairaga mamai onthok tuna hipthaki. Jan. Christy khanglaw laura e. Karkono tang de. Chalo saida. Romesu yararoi khangbana sofa thari tuda changsinduna famduna lei. Christy rom da samo amuk yenglai. Tanjadada phone gi ring do khinglai. Lauthoklaga yenglubani lembagi oirami. Fatpai khalaga nakong da thammi. Confirm orabani pa. Kaino yam tan na ngangida kaidore. Tanthokpiri sofa da tumdore. Hesak jinga se phering turing lai habni. Nangna chelido ichanupini ko I haigalakani arembada. Oira kaidorage sida tanabana nangna tobu natro. Arembada ngasine nang chayoina charakani thame yare pakhang aribasidi. Oizadrabdo ngasidagi anawbo oirabdo. Christy sauna laura e. Taning diamna kadaitano sanazo. Khangi kaino masibo. Lembana noklaga. Nungai video singba nangi khanbada thame. Asi hairaga call du kai phone hek thamkibaga Denabir gi call amuk laksili. Oima kaino sina Jan noina bungdu call tawre. Christy fukhawgalaga fammi aduga mamit paini yenglai. Ramesh tu pakana phone du flight mode ta thok thami. Soiramni da ngasi. Somdana Denabir murmum soli. Ring chatlam laga off ka tawkidana ngasi soiroise koi thira net ni. Nirlima chak chabagi kauba changlakpani Denabirna phone duda nakongdagi thangthakiba ubada prap changsilaga phone du fat lauki. Denabiri khangna kari nuni bisibo short pet kam talaw bisibo. Karambana tuga wari sanarambai no ai changakpada phone ka fat thamlida. Kai di nupi nuni bisibo. Nirlima makhwanga metlaga Aduri kanano hairo am thuna. Nirlimagi matawduda laknaningba mas yaure aduna hairai.
Rindana thabang mating pangbiyo hairakpanida. Nacha leidoraba nangna hauzikta pakhang saraga ex ka wari sanaba. Mi sanai ni kaino sanaba yadra haise. Nirlima peri peri taurakle. Adudi ai ketobagi lobirino ima da haidokani aina. Asi hairaga ima haiduna kanne hekta lawi. Danabir afing afai oina fukhogalaga Nirlimagi machindu makuda chawbanana fatmen silai. Karino ni masibo phagi dobuni. Nirlimana machin khumlakliba Danabirgi makuttuda yana chiglai. Nupado ikhang khang na fathadoi. Kaino ni masibo huino olaba nangbo. Nirlima sauna. Hatlage hairo ise aduga nangi naturinda haibi akibido lahoge sira. Danabir nokmi Nirlima de yenglai. Khambalini tauribado nungsibana suloire tauriba machil machaduna saurinena paithok pashin tauraga ngangliba wa mayamda tabada nokningba su faure. Nokluradi yareroi khanna nokningbado fazilaga. Icha sanagi mama nungsibi nang khaktani aigidi. Atopi fazabi athibi kanam pamjadi. Asi hairaga Nirlimana pariba phone do lauraga call history da changlaga yenghalai. Nirlima mamit lauthoklaga. Daro Mr. Call taurina kaigya. Kaida lay na hangge taraga off tokshin hibai wainda. Ngawina da dadya. Nachal nupi ni cheli do. Off tokraga su paikalaga ko harpa yaina. Yam hairaklani soidre. Chak inglamani komles law. Nupani na kari kok no khangdi. Danabir su tapna hayhawi. Angaw base ayoina tahawi wani. Asi hairaga masu makada kumtharai. Mathangi numitni ahal singdo harau yanaduna MBBS tambaloibaga hongba haini yanare. Christy su hostel da muk laikre. Ramesh su magi thabak mafamda laikre. Matam kharagi matungdani Nirlima su thamanga taruk hairaklabani. Danabir na su magi nupigi apamba khuding thongannabu hotnajai. Nirlima su Danabir na luna tauri matti keshinabani aduna ningai kanna tauri Danabir da. Dada, chalu se haiba. Danabir mafi loishin na hairai. Macha, moirang tana singju chaba chatragasu sida sumayam yolise legi kedoroge nangbo. Nirlima ipom pom thoklaga. Saidi yonbuda chaning de. Moirang sendragi do chaning haibini dada. Hoise, ai halakpada lerak lagi ko. Yade kaisu, ai sulakani. Macha, wani da nangbo lamse lapi haibine. Lapte kaisu, moirang bukyam lapalam no. Tanjado da mama ketuki changlai. Karino ne nabani na lapi lapte tongnari sibo. Moirang li singju chaba pubiyo hairi, adugi lapmale hairi baina. Haima, adubo kok pubiraga pizaraga loire tuda nangna lapi lapte tawraga laiganu. Imong na chaningbodo chajasanu. Nirlima manimgi manakta changsilaga. Lapte ko ima kaiso, mana khay liktana tawrini. Nangna chage habda pizari ba ise liklaba. Nupi nang sune haibi yare na panghay hainuda. Lii, adugi na tra ay pubiyo yadrida. Ketuki nokleduna. Yare se. Bungo, ngake pubiruro. Nirlima da mukon silaga. Jan, loshilo nangsu. Asi hairam duna thokre. Sofa da dana jitfam duna lairami. Magi nupi na nokmi lakpadu ubada. Ketuki, kaidorage ne nangna duk wakhal nungai na nokmi tawribudu bo. Nacha namogi matawda noklibani. Ihe, onthoi da mama nangso. Karigino dubo. Namaw na moirang de singju chaba pubiyo hairiba. Nacha nupa na lapmali hairiba. Adali isini dana namaw na. Adugi awai khum tabada noklibani. Kok pubiraga pizza yade haibro nacha nupa dubo. Hoi na hairam labane. Haina ringai da kumbu kumlakletu. Nirlima da pink color gi mayek naibi ma setli aduga chanaba blouse ama sulitli aduga pink color da mapal white oiba rani matik ama su illi. Danabir ga punna mama ga mapaga lairi du da changlai. Nirlima di illiba fiduna mako khazik khumi. Ketuki na macha ga mamauga da manam nambiraga hairai. Thingna lerakanu ko ngane hek halo.
Hoima. Danajiton silaga. Babo, ako'y magchalukige. Hoi, chaluro. Imaw na chaning bado pizarro ko. Asti hairaga wallet tagi lauthoklaga paisa pirae. Babo, engona si yauri yarni. Yade, sese. Asti hairaga Nirlima da pi, Nirlima su tapna laushili. Chaluro. Anidu puna thokminakre. Ngaihaki matungda moirang yaure, Loktak mapalda pakhan macha semduna pot yoliba singdugi mayada garidu khamlaga kumtharae. Danabir naubadon silaga. Nauba, singzaro nangde. Sir, yarnida, itay mapiza biro, ako'y hiwe niya tongluge. Ay sutong ningi hido, ay sutongge. Nirlimagi wadada Danabir na. Pibam duga chana bawa ngangu ko na. Lao yare, singzu chani dai. Nauba, noy thoktauro, lapni chakin ko. Anidu potpam phamliba ahal amagi manakta changlaktuna thariba chairduda phamlare. Kai chasigi bungo. Ine, singzu ga chaga pibiyo. Nirlimada mukon silaga. Atay kai chage haibano. Nirlima ahal duda on silaga. Ine, buraso hapiro asabo ina. Aduga singzuda ngari kitang namna hapiro morok sukhara sahan biro. Ahal duna chanaba singdu semba hokre loiraduna table mathaktuda singju hapa plate ama bora hapa plate amani cha aniga thamlae. Nirlima du singju du ubada matin kut yotli aduga laigi kitang thadoklaga singju du chaba hore. Dada, nang sa charo o. Aidi chaningdi nang charo chas tang thake. Asi hairaga chadu oina thai. Nirlima di yamna hauna chari mamai mamitusu ingangang silae adubu machindadi morok sabagi sifau haidi. Tauriba mataududa Danabirdu singjudu kitang chai morok na unglami Nirlimagi spundu tap haraga. Morok asyam sabasi sardi ichada leiba nga mamaroy manungda yare to charano. Nirlima ikairaduna. Tapna haiba kaitoge dada. Mi mangsta tali haidi. Kaisu sadi khambro. Ahal nupidu nokmi tauri aduga hairae. Ama semla uro morok sadaba ma. Ine yarnida sinadum. Aina morok asaba chaning bagini. Yam samale morok se ama semange adunya charo si charno. Kaisu sadaba se dadana morok chajadaba ni. Ahal nupiduna. Chaning na chara dine kaisu tawdabanida. Ay dine chenga tere singa totlaga charaklini. Nang mama na ne siba tare na pakatana mi kauba ko chen libani. Asi hariga nokcharae. Nakoy anigi mataw si uraga nahadumoy ningla iday nidi. Danabir na yadabadagi anawa masemhale aduoy na chari borado suplet ahumdi surabani chari ba. Danabir tumina yenglambani aduga hairae. Macha, borado kharaga hapan siro. Nirlima yarani haibagumna mangakto hairae. Tanjadunani nupa amana hairae. Ima, thawga besonga haibadu sidale. Asi hairaga mamaydu fat laythoklaga yenglakpani. Bora chari ba nupiduda mityeng tarure. Mamit kupkani kawba makhay yengduna laikre. Nirlima sa taki kumtawba khonjal oibaduda yenglakpani masa tumina yengduna lay. Ahal nupiduna. Nanaw, nang nahoren halakpadane cheng du bek amata yawro cheng lehodrabani. Machana kemta khumlaktabada tadraboy khanduna mukka kaurae. Nanaw. Nanaw di khang na. Ima, hoi. Kaidoragini nang bo. Nanaw kaisu tawdi haibagum na mangakto hairae. Nirlima na charambadagi leplaga yenglaga laikibaduda Danabir su yenglakpani. Nanaw oirambadada Nirlima doon silaga. Macha, yarabo, tholo siro. Nirlima masado gyan kanglaklae. Hoi. Danabir famlambado hogalaga hairae. Ine, kugi sikya tarage. Bungo, chahum tare. Danabir na chonga chapi maputoklaga pirae aduga hairae. Ine, sidagi lawbiro. Ibungo, achoy bi yaudrene ngahak ngayu ko ine kairake.
Ine, yarni, mathang lakpada sida sum changjarake. Asi hairaga Nirlimagi makut samduna thokminakre. Nanaudu mapira chenduna yenglaga lehawi. Ahongbana pik thalamle Nirlimadu hanagumna icham chamba maithongdu oidre. Hauzikti kebasu hairamle. Setli chariba singduna suhena magulama lehali. Machinda tapna solai. Abem, nang nungaina layuko. Nangonda langjakiba iralduna. Ngasidi, China kaya puduna hinghauri aidi. Somdana garigi side class tagi nanauna ningamdana yenghauriba mityeng pumnamak uribani aduna Denabir machindu chinglap nokfet tawki. Matamdi asum hauki kananasu khamluba ngamde. Nirlimadu thamapangi chak bizabagi mapamda laklami. Madi sareng thongbadu pamdi haiduna sauri ama thongbiramu aduga nga paknamga haidana adu oina tawbire. Koli hawaiga morok atekpaga masu ironbire. Mabung sanathoini yena masu kangna ngawbirami. Mayamdu ikoy-koyna famlaga chak chari. Chak ising toklaba matungda mayamdu punna faminari. Elizabeth na hairei. Nupi, nasado yang wano uri, kaidorage nangbo? Nirlima nokmi. Kaistawdi, noy na wano uzabagi wani, ay di wabide. Elizabeth Nirlima doon silaga. Bima, noy na bungsina magamupoksi. Ay nangamzadre nangoy na pokidipo ay ngamdre na haibani. Mayamdo Elizabeth ki waduda walaw na noi, chawba na. Natay sabam tangang luidam ni masina. Jan, nang bunamay na mito ingangang siline. Ketu ki nokmi. Yumda sune, aday na tawbada ne ay napakata na hanglibani. Mana di kayso tawdi na iraylay na hayrakto ni. Ani oy bisnesu hina wabazani. Elizabeth na. Kay nga haisibu nupi, twins niya na haibra. Pare ni nang dia, amukta ni pok torabani. Wahi sangle, thay na nang nahay kibado, ay di ani pok ni haibado, asing ki pok tore. Mayam do haraw-haraw wari tawramlaga Denabir na law balak do na hankre. Numidangi matam ni, Nirlimadu pamungda makong tingthoklaga famlaga lay, mamay mamitu ingangang sinbado da Denabir na hanglai. Macha, kaidorage nangbo, namay di ngangangi. Kaisun tawdi dada, ngasaydagi sum tawrabani sumayna. Denabir su famungda karei aduga. Ay di nasa nungay traboy kaluri. Asi hairaga Nirlimagi makutu paisin biraktu na hairei. Ichase ani surabani na maming kari thonsige. Nirlima nokmi. Nahan na haikradubo ay na. Ado, amuk kahayroba. Icha sanana kansin kidana aigi pothafam nangi tampak sulay kidre. Aduna ichagi mamingdo taraga pothageba. Nirlima nokmi Denabir bumagi tampakta hipta halaga. Adubura nupa ngakta oiragana korow henba. Nupi yauraklagana hentoiba kaudeba. Denabir nokmi nungsina magi nupibu yengli. Chahi mangagi matungdani Nirlimasu master loitionkre. Bed solution duna Denabir amadi makui bungona sinbiduna primary school ge oza oikre. Denajit ki imung ngasidi haraw nungay bana pik thalare. Mastu ani lakpadagi yumdugi sumangda hentoibi anidu kochen duna sanari. Denajit amadi Ketuki na mastu ani butanari. Ketuki. Hentoiba namu lepo ne warane. Wabidi kaisu tanabiro bubo. Asi haraga cheli hentoibi namo. Thoiba tamna chelo bubo warani aisu temna cheli se udro pupuwa danaba. Aidi wabidi kaisu. Nang wadrasu bubo wai khangbro. Mabok don silaga. Wai ko bubo. Isu thoibi na haiba chumi. Bubo wari thoiba potharasiko. Hentoiba maboki nakta jensinduna maboki mamaida kariba humangadu tapna taithokpirei makut machaduna. Masugi matauda thawai tana yengli mapu mabok anidu. Tanjadudani gate horn khonglakpadu security na gate hangduna gari anidu sumangda thausilaktuna khamnare. Denabir su gari dagi kumtharakle. Hentoibi anidu harawna fan chongi. Pabung halakle haiduna aduga mapagi nakta jensilai anima.
ꯍꯦꯟꯊꯣꯏꯕꯤꯅ ꯄꯥꯕꯣ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏ? ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯑꯆꯥꯄꯣꯠ ꯄꯤꯌꯨ ꯄꯥꯕꯨꯡ꯫ ꯙꯅꯕꯤꯔ ꯄꯣꯀꯦꯠꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯃꯆꯥ ꯑꯅꯤꯗ ꯄꯤꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯄꯥꯕꯣ ꯄꯝꯕꯤꯌꯣ꯫ ꯔꯣꯁꯅꯤꯀꯥꯟꯇꯅ ꯑꯩ ꯄꯝꯕꯤꯒꯦ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯕꯨ ꯄꯝꯈꯠꯂꯤ꯫ ꯑꯩꯁꯨ ꯄꯝꯕꯤꯌꯣ ꯀꯀꯥ꯫ ꯅꯥꯎꯕꯅ ꯏꯆꯥ ꯊꯣꯏꯕꯤꯅ ꯑꯩꯅ ꯄꯝꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯑꯃꯨꯛ ꯍꯩꯃꯥ ꯊꯕꯛ ꯍꯜꯂꯛꯄꯒ ꯋꯥꯔꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯋꯥꯗꯦꯗ ꯏꯃꯥ꯫ ꯍꯦꯟꯊꯣꯏꯕꯤ ꯑꯅꯤꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯔꯣꯁꯅꯤꯀꯥꯟꯇꯒ ꯅꯥꯎꯕꯒꯅ ꯙꯅꯕꯤꯔ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯦꯜꯀꯣꯅꯤꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯙꯅꯕꯤꯔꯗꯨ ꯐꯝꯂꯒ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯔꯂꯤꯃꯥ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯙꯅꯕꯤꯔ ꯔꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯏ꯫ ꯗꯗꯥ꯫ ꯙꯅꯕꯤꯔ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯎꯅꯦ ꯊꯕꯛ ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯑꯉꯥꯡꯗꯤ? ꯂꯣꯏꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯁꯤꯗ꯫ ꯅꯤꯔꯂꯤꯃꯥꯗꯨ ꯙꯅꯕꯤꯔꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯥꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯉꯁꯤꯗꯤ꯫ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯑꯩꯒꯤ ꯃꯆꯥꯅ ꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯥ ꯑꯅꯤꯗꯒꯤꯁꯨ ꯑꯩꯅ ꯍꯦꯜꯂꯕꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯥ ꯑꯅꯤꯁꯨ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯪꯒꯤ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯏꯆꯥ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯏꯃꯤꯠ ꯄꯦꯟꯅ ꯎꯖꯕ ꯐꯪꯈꯤꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯗꯤ ꯅꯪꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯆꯦꯠꯀꯤ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯃꯕꯥꯅꯤꯅ ꯃꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯅꯤꯔꯂꯤꯃꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯙꯅꯕꯤꯔꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯛꯏ꯫ ꯙꯅꯕꯤꯔꯅꯁꯨ ꯅꯤꯔꯂꯤꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯃꯐꯝꯗꯨ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯑꯅꯤꯗꯨ ꯂꯥꯎꯅꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯊꯣꯏꯕ ꯄꯤꯔꯣ ꯍꯥꯏꯕꯅꯦ꯫ ꯃꯦ ꯄꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯃ ꯄꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯅ ꯂꯥꯎꯅꯗꯨꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯙꯅꯕꯤꯔꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯗꯨꯕꯣ? ꯍꯦꯟꯊꯣꯏꯕ ꯍꯥꯔꯠ ꯏꯐꯩ ꯐꯩꯅ ꯌꯦꯛꯄ ꯔꯦꯠꯅ ꯀꯂꯔ ꯇꯧꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯃꯄꯥꯗ ꯎꯠꯂꯛꯏ꯫ ꯅꯤꯔꯂꯤꯃꯥꯅ ꯀꯅꯥꯅ ꯌꯦꯛꯂꯤꯕꯗꯨꯅ? ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯅ ꯌꯦꯛꯂꯤꯅꯦ꯫ ꯑꯩꯒꯤ ꯍꯥꯔꯠꯅꯤ ꯄꯤꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯊꯣꯏꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯅꯤꯗꯨ ꯃꯨꯟꯅꯕꯗ ꯆꯦꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯍꯔꯥꯎꯅ ꯆꯦ ꯃꯆꯦꯠꯁꯤꯡꯗꯨ ꯃꯊꯛꯇ ꯂꯪꯈꯠꯂꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯗꯨꯅ ꯙꯅꯕꯤꯔ ꯅꯤꯔꯂꯤꯃꯥ ꯑꯅꯤꯗꯨ ꯌꯦꯡꯂꯤ꯫